Hello. I ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ BA ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ. ꯑꯩ ꯍꯧꯖꯤꯛ ꯌꯣꯒ ꯁꯥꯟꯅꯔꯤ. ꯖꯦꯅꯤꯝꯁꯇ ꯍꯧꯖꯤꯛ ꯑꯣꯏꯅ MBBS ꯀꯣꯔꯁ ꯇꯝꯖꯔꯤ. I never thought about my looks, like whether I'm ugly or whether I'm beautiful or almost all the time ꯑꯩ ꯏꯁꯥꯁꯦ ꯊꯤꯌꯦꯅ ꯑꯩ ꯈꯟꯖꯩ. Insecurity ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯃꯣꯜꯁꯦ ꯌꯥꯝ ꯂꯩꯀꯣ. ꯑꯩ ꯑꯗꯨꯝ ꯅꯣꯏ ꯈꯣꯠꯂꯦ ꯍꯥꯏ ꯑꯗꯣ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯅꯣꯏ ꯈꯣꯠꯂꯦ. ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯃꯥꯡꯉꯦ, ꯁꯦꯜꯐ ꯏꯁꯇꯤꯝ ꯌꯥꯝ ꯍꯟꯊꯩ. ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯀꯞ ꯑꯣꯏꯅꯗꯤ ꯑꯝꯇ ꯇꯧꯗ꯭ꯔꯦ. ꯑꯗꯨꯝ ꯀꯦꯅꯤꯡꯕ ꯐꯥꯎꯋꯦ, ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯕꯅꯤꯅ. ꯃꯦꯀꯞꯀꯤ ꯃꯇꯥꯡꯗꯤ ꯑꯗꯨꯝ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯃ ꯈꯪꯗꯦ.